ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯅꯈꯣꯏ 2012ꯗ ꯕꯤꯗꯥꯏ ꯄꯤꯗꯨꯅ 2012 ꯇꯔꯥꯝꯅ ꯑꯣꯛꯅꯅꯕ ꯁꯦꯝ ꯁꯥꯅꯔꯝꯂꯒꯅꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯁꯪꯁꯊꯥꯟ ꯈꯨꯗꯤꯡꯅ ꯑꯅꯧꯕ ꯍꯦꯟꯅ ꯐꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯅꯕ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯍꯧꯈꯤꯕ ꯆꯍꯤ 8 ꯃꯟ ꯀꯤ ꯕꯥꯠꯀꯤ ꯊꯧꯔꯝꯅ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯃꯥꯖꯁꯤꯡꯒꯤ ꯑꯐꯕ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯍꯦꯟꯅ ꯑꯐꯕ ꯊꯕꯛ ꯇꯧꯅꯕ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯅꯕ ꯈꯨꯗꯤꯡꯃꯛꯇ ꯏꯅꯣꯠ ꯍꯥꯞꯇꯨꯅ ꯂꯥꯛꯂꯤ ꯆꯍꯤ 8 ꯑꯁꯤꯗ ꯃꯟ ꯀꯤ ꯕꯥꯠ ꯊꯧꯔꯝꯗ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯌꯥꯏ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯇꯥꯅꯤꯡꯒꯅꯤ ꯑꯃꯁꯨꯡ ꯃꯗꯨꯗꯒꯤ ꯄꯔꯥ ꯇꯝꯅꯤꯡꯒꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯀꯌꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯑꯩꯅ ꯈꯪꯏ ꯃꯤꯗꯤꯌꯥꯒꯤ ꯑꯃꯁꯨꯡ ꯄꯥꯎ ꯆꯦꯒꯤ ꯄꯥꯎꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯤ ꯃꯈꯣꯏꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯅꯕ ꯃꯈꯣꯏ ꯉꯁꯤ ꯋꯥꯅ ꯂꯦꯜꯂꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯍꯧꯔꯣꯜꯁꯤꯡꯒꯤꯗꯃꯛꯇ ꯃꯈꯣꯏ ꯍꯣꯠꯅꯔꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯃꯁꯤꯅ ꯏꯅꯣꯠ ꯑꯃ ꯍꯥꯞꯄꯤ ꯑꯩꯍꯥꯛꯀꯤ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯣꯠꯅꯔꯤꯕ ꯀꯌꯥ ꯑꯗꯨꯅ ꯄꯨꯝꯊꯜ ꯊꯜꯂꯤ ꯑꯁꯤꯒꯨꯝꯕ ꯃꯁꯛ ꯑꯁꯤꯅ ꯂꯩꯇꯦꯡꯂꯕ ꯂꯩꯀꯣꯜ ꯑꯃꯅꯤ ꯑꯩꯒꯤ ꯃꯟ ꯀꯤ ꯕꯥꯠ ꯑꯩꯍꯥꯛꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯣꯝꯗ ꯂꯩꯀꯣꯜ ꯑꯁꯤꯗꯒꯤ ꯀꯔꯝꯕ ꯂꯩꯅꯥ ꯍꯦꯛꯇꯨꯅ ꯑꯗꯣꯝꯗ ꯈꯨꯗꯣꯜ ꯇꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯄꯨꯅ꯭ꯌꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯕꯛ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯔꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯁꯤꯜꯂꯤ ꯈꯪꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕ ꯄꯥꯡꯊꯣꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯄꯥꯡꯒꯜ ꯃꯤꯌꯥꯝꯅ ꯍꯣꯠꯅꯔꯤꯕ ꯃꯈꯣꯏꯅ ꯍꯨꯃꯥꯡ ꯁꯤꯟꯊꯔꯤꯕ ꯀꯌꯥ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯃꯀꯥ ꯂꯥꯝꯂꯕ ꯃꯔꯥꯏꯕꯛ ꯑꯃꯒꯤ ꯒꯦꯔꯦꯟꯇꯤ ꯄꯤꯔꯤ ꯃꯔꯨꯞꯁꯤꯡ ꯃꯤꯌꯥꯝꯒꯤ ꯄꯥꯡꯒꯜ ꯍꯣꯠꯅꯖꯕ ꯑꯁꯤꯅꯅꯤ ꯆꯍꯤ 100ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯃꯥꯂꯦꯝꯒꯤ ꯂꯥꯏꯆꯠ ꯑꯁꯤꯒ ꯂꯥꯝꯕꯥ ꯇꯧꯕ ꯉꯝꯂꯤꯕ ꯃꯇꯝ ꯄꯨꯝꯕꯗ ꯈꯨꯗꯣꯡ ꯊꯤꯕ ꯃꯇꯝꯗ ꯑꯃꯠꯇ ꯑꯣꯏꯅ ꯏꯃꯨꯡ ꯑꯃꯒꯨꯝꯅ ꯂꯦꯞꯃꯤꯟꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯁꯍꯔꯗ ꯀꯅꯥꯒꯨꯝꯕꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯇꯧꯕꯤꯒꯗꯕꯅꯤ ꯃꯥꯂꯦꯝꯒꯤ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯆꯥꯡ ꯑꯁꯤ ꯚꯥꯔꯠꯀ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯈꯪꯏ ꯚꯥꯔꯠꯅ ꯀꯌꯥꯗ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯂꯤꯕ ꯚꯥꯔꯠꯅ ꯑꯆꯧꯕ ꯄꯥꯟꯗꯝ ꯑꯃ ꯐꯪꯕ ꯉꯝꯂꯤ ꯚꯦꯛꯁꯤꯟꯒꯤ ꯗꯣꯖ ꯀꯔꯣꯔ 190 ꯀꯥꯞꯊꯣꯛꯄ ꯉꯝꯕ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯃꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯂꯩꯉꯥꯛꯇ ꯊꯥꯖꯕ ꯁꯥꯏꯟꯁꯇ ꯊꯥꯖꯕ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯗ ꯊꯥꯖꯕ ꯁꯃꯥꯖꯗ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡ ꯎꯠꯄ ꯄꯥꯝꯕꯒꯤ ꯈꯨꯗꯝꯅꯤ ꯑꯗꯨꯕꯨ ꯃꯔꯨꯞꯁꯤꯡ ꯀꯣꯔꯣꯅꯥꯒꯤ ꯚꯦꯔꯤꯌꯟ ꯑꯃ ꯊꯣꯡꯗ ꯊꯤꯜꯂꯔꯦ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯔꯣꯏꯗꯕꯅꯤ ꯆꯍꯤ 2 ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯏ ꯃꯥꯂꯦꯝꯒꯤ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯊꯧꯗꯥꯡ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯣꯃꯤꯀ꯭ꯔꯣꯟ ꯚꯦꯔꯤꯌꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯀꯟꯅ ꯊꯤꯖꯤꯜꯂꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯗꯦꯇꯥ ꯐꯪꯂꯤ ꯃꯈꯣꯏꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡꯏꯟꯅ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯃꯔꯛꯁꯤꯗ ꯏꯁꯥꯒꯤ ꯆꯦꯛꯁꯤꯟꯖꯕ ꯏꯁꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯚꯦꯔꯤꯌꯟ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯕꯗ ꯑꯆꯧꯕ ꯄꯥꯡꯒꯜ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜꯅ ꯀꯣꯔꯣꯅꯥ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯑꯁꯤꯒꯨꯝꯕ ꯏꯊꯧꯗꯥꯡꯒ ꯂꯣꯏꯅꯅ ꯆꯍꯤ 2012ꯗ ꯆꯪꯁꯤꯟꯒꯗꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯃꯍꯥꯚꯥꯔꯠ ꯂꯥꯟ ꯃꯇꯝꯗ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯑꯔꯖꯨꯟꯗ ꯍꯥꯏꯈꯤ ꯅꯚః ꯁ꯭ꯄ꯭ꯔꯁꯪ ꯗꯤꯞꯇꯝ ꯍꯥꯏꯕꯗꯤ ꯆꯥꯎꯊꯣꯛꯆꯅ ꯑꯇꯤꯌꯥꯕꯨ ꯁꯣꯛꯄ ꯃꯁꯤ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯃꯣꯇꯣꯅꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯁꯦꯕꯥ ꯇꯧꯔꯤꯕ ꯊꯋꯥꯏ ꯀꯌꯥꯅ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯑꯇꯤꯌꯥꯕꯨ ꯅꯨꯡꯇꯤꯒꯤ ꯆꯥꯎꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯁꯣꯛꯂꯤ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯇꯝꯕꯤꯔꯤ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯈꯤ ꯒ꯭ꯔꯨꯞ ꯀꯦꯞꯇꯦꯟ ꯕꯥꯔꯨꯟ ꯁꯤꯡꯅ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯄꯥꯏꯈꯤꯕꯅꯤ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ CDS ꯖꯦꯅꯔꯦꯜ ꯕꯤꯄꯤꯟ ꯔꯥꯋꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯌꯥꯎꯅ ꯑꯊꯧꯕ ꯀꯌꯥ ꯑꯃ ꯃꯥꯡꯖꯈꯤ ꯕꯥꯔꯨꯟ ꯁꯤꯡꯍꯁꯨ ꯅꯨꯃꯤꯠ ꯀꯌꯥ ꯊꯧꯅꯥ ꯐꯅ ꯑꯁꯤꯕꯒ ꯃꯥꯌꯣꯛꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯕꯥꯔꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤꯉꯩꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯈꯤ ꯃꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯄꯦꯠꯊꯍꯟꯈꯤ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯒꯁꯠ ꯊꯥꯗ ꯃꯍꯥꯛꯄꯨ ꯁꯧꯔ꯭ꯌ ꯆꯀ꯭ꯔ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯆꯤꯊꯤ ꯑꯃ ꯏꯈꯤ ꯆꯤꯊꯤ ꯑꯁꯤ ꯄꯥꯔꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯍꯥꯟ ꯍꯥꯟꯅ ꯐꯥꯎꯈꯤ ꯕꯥꯔꯨꯟ ꯁꯤꯡ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯇꯣꯜ ꯂꯣꯝꯂꯕꯁꯨ ꯍꯧꯔꯛꯐꯝ ꯀꯥꯎꯗꯕ ꯃꯤꯁꯛꯅꯤ
ꯃꯊꯪꯗ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯕ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯍꯧꯔꯣꯜꯒꯤ ꯈꯟꯈꯤ꯫ ꯃꯍꯥꯛꯅ ꯇꯝꯂꯛꯈꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯅ ꯊꯜꯂꯕ ꯑꯣꯏꯍꯟꯅꯤꯡꯈꯤ꯫ ꯃꯍꯥꯛꯀꯤ ꯆꯤꯊꯤ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯔꯝꯗ ꯊꯥꯒꯠꯇꯨꯅ ꯏꯔꯛꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯊꯤꯕ ꯇꯥꯡꯀꯛ ꯀꯌꯥ ꯑꯃ ꯄꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨ ꯀꯔꯝꯅ ꯃꯊꯧ ꯍꯥꯞꯈꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯝꯈꯤ꯫ ꯆꯤꯊꯤ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯑꯁꯨꯝꯅ ꯏꯔꯤ: It is okay to be mediocre. Not everyone will excel at school and not everyone will able to score in the 90s. If you do, it is an amazing achievement and must be applauded. However, if you don't, do not think that you are meant to be mediocre. You may be mediocre in school, but it is by no means a measure of things to come in life. Find your calling. It could be art, music, graphic design, literature, etc. Whatever you work towards, be dedicated. Do your best. Never go to bad thinking. I could have put in more efforts. ꯃꯔꯨꯞꯁꯤꯡ, ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕꯗꯒꯤ ꯃꯄꯥꯜ ꯅꯥꯏꯗꯕ ꯑꯃ ꯑꯣꯏꯅꯕꯒꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ꯫ ꯆꯤꯊꯤ ꯑꯁꯤꯗ ꯕꯥꯔꯨꯟ ꯁꯤꯡꯍꯅ ꯃꯁꯤꯃꯁꯨ ꯏ: Never lose hope. Never think that you cannot be good at what you want to be. It will not come easy. It will take sacrifice of time and comfort. I was mediocre, and today I have reached difficult milestones in my career. Do not think that 12 board marks decide what you are capable of achieving in life. Believe in yourself and work towards it. Barunna irami, karigumba mahakna mahiroi amakhakta oirabasu inot piba ngamlabadi. Mahakidi mamal yamna yami. Adubu, ngasidi mahakna lebak pumbabu inot haple haina, aina haininge. Chithi asida mahiroi khaktada haiba oirabasu mahakna ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯄꯥꯎꯖꯦꯜ ꯄꯤꯔꯤ꯫ ꯃꯔꯨꯞꯁꯤꯡ, ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯃꯇꯥꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯒ ꯈꯟꯅ ꯅꯩꯅꯩ꯫ ꯍꯟꯗꯛꯁꯨ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯈꯣꯏꯒ ꯈꯟꯅ ꯅꯩꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯗꯤꯁꯦꯝꯕꯔ 19ꯗꯒꯤ mygov.in ꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯍꯧꯔꯒꯅꯤ꯫ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯗꯤꯁꯦꯝꯕꯔ 19ꯗꯒꯤ ꯖꯅꯋꯥꯔꯤ 10 ꯐꯥꯎꯕ ꯆꯠꯊꯒꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯀ꯭ꯂꯥꯁ 9ꯗꯒꯤ 12 ꯐꯥꯎꯕꯒꯤ ꯃꯍꯩꯔꯣꯏꯁꯤꯡ, ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯄꯦꯔꯦꯟꯠꯁꯤꯡꯒꯤ ꯑꯣꯟꯂꯥꯏꯟ ꯀꯝꯄꯤꯇꯤꯁꯟꯁꯨ ꯇꯧꯒꯅꯤ꯫ ꯃꯁꯤꯗ ꯑꯗꯣꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯃꯁꯤꯅ ꯑꯗꯣꯝꯒ ꯊꯦꯡꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯁꯨ ꯐꯪꯂꯒꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ, ꯀꯦꯔꯤꯌꯔ, ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯋꯥ ꯇꯥꯟꯅꯁꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯃꯟ ꯀꯤ ꯕꯥꯠꯁꯤꯗ ꯍꯧꯖꯤꯛ ꯑꯩꯅ ꯀꯔꯤꯅꯣꯃ ꯇꯥꯍꯟꯖꯒꯦ ꯃꯗꯨꯗꯤ ꯌꯥꯝꯅ ꯂꯥꯞꯂꯕ ꯂꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯟꯒꯅꯤ ꯑꯃꯁꯨꯡ ꯌꯥꯝꯅꯁꯨ ꯉꯛꯍꯟꯒꯅꯤ꯫ ꯑꯩꯅ ꯊꯥꯖꯖꯩ ꯃꯗꯨꯗꯤ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯣꯝꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯕꯤꯔꯝꯒꯅꯤ꯫ ꯕꯟꯗꯦ ꯃꯥꯇꯔꯝꯁꯤꯗ ꯌꯥꯎꯔꯤꯕ ꯑꯥꯔꯊꯁꯤꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯊꯧꯅꯥ ꯍꯥꯞꯄꯤ꯫ ꯃꯔꯨꯞꯁꯤꯡ, ꯁꯣꯝꯅ ꯈꯜꯂꯝꯕ ꯌꯥꯏ, ꯁꯤꯗ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ, ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ? ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯅ ꯑꯗꯣꯝꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯍꯟꯒꯅꯤ꯫ ꯕꯟꯗꯦ ꯃꯥꯇꯔꯝꯕꯨ ꯁꯛꯄꯤꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯒ꯭ꯔꯤꯁꯇꯒꯤꯅꯤ꯫
ꯒ꯭ꯔꯤꯁꯀꯤ ꯏꯂꯤꯌꯥꯗ ꯂꯩꯕ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯅ ꯌꯥꯝꯅ ꯐꯖꯅ ꯁꯛꯂꯤꯕ ꯕꯟꯗꯦ ꯃꯥꯇꯔꯝ ꯑꯁꯤ ꯑꯉꯛꯄ ꯑꯃꯁꯨꯡ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯈꯜ ꯀꯌꯥꯒꯤ ꯍꯣꯠꯅꯕꯁꯤꯅ ꯏꯔꯩꯕꯥꯛ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯛꯁꯤꯟꯅꯍꯜꯂꯤ꯫ ꯑꯩꯅ ꯒ꯭ꯔꯤꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯖꯥꯗꯤ ꯀꯥ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀꯤ ꯃꯇꯥꯡꯗ ꯇꯧꯈꯤꯕ ꯊꯧꯗꯥꯡꯗꯨꯒꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯅ ꯂꯈꯅꯧꯗ ꯂꯩꯕ ꯅꯤꯂꯦꯁꯀꯤ ꯄꯣꯁꯠ ꯑꯃꯁꯨ ꯈꯟꯅ ꯅꯩꯅꯕ ꯄꯥꯝꯃꯤ꯫ ꯅꯤꯂꯦꯁꯅ ꯂꯈꯅꯧꯗ ꯎꯠꯈꯤꯕ ꯑꯉꯛꯄ ꯗ꯭ꯔꯣꯟ ꯁꯣꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ 1953ꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯅꯤꯡꯇꯝ ꯂꯥꯜꯒꯤ ꯈꯨꯗꯝ ꯉꯁꯤ ꯐꯥꯎꯕꯗ ꯔꯦꯁꯤꯗꯦꯟꯁꯤꯗ ꯂꯩꯕ ꯐꯛꯂꯥꯡꯗꯨꯗ ꯎꯕ ꯐꯪꯂꯤ꯫ ꯔꯦꯁꯤꯗꯦꯟꯁꯤꯗ ꯇꯧꯈꯤꯕ ꯗ꯭ꯔꯣꯟ ꯁꯣꯗꯨꯅ ꯅꯤꯡꯇꯝ ꯂꯥꯟꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯕꯨ ꯅꯧꯅ ꯅꯤꯡꯁꯤꯡꯍꯜꯂꯛꯈꯤ꯫ ꯆꯧꯔꯤ ꯆꯧꯔꯥ ꯃꯨꯚꯃꯦꯟ ꯑꯣꯏꯒꯦꯔꯥ, ꯀꯀꯣꯔꯤ ꯇ꯭ꯔꯦꯟꯒꯤ ꯊꯧꯗꯣꯛ ꯑꯣꯏꯒꯦꯔꯥ, ꯅꯠꯇ꯭ꯔꯒꯅ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤ ꯑꯉꯛꯄ ꯊꯧꯅꯥ ꯂꯤꯡꯖꯦꯜꯕꯨ ꯑꯣꯏꯔꯕꯁꯨ ꯃꯁꯤꯒꯤ ꯗ꯭ꯔꯣꯟ ꯁꯣ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯕꯨ ꯍꯨꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯗꯣꯝꯅꯁꯨ ꯑꯗꯣꯝꯒꯤ ꯈꯨꯡꯒꯪ ꯑꯃꯁꯨꯡ ꯁꯍꯔꯗ ꯅꯤꯡꯇꯝ ꯂꯥꯜꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯄꯤꯕ ꯌꯥꯏ꯫ ꯃꯁꯤꯗ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯦꯡꯁꯨ ꯂꯧꯕꯤꯌꯨ꯫ ꯑꯖꯥꯗꯤ ꯀꯥ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯇꯝ ꯂꯥꯜꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ, ꯑꯃꯨꯛ ꯅꯧꯅ ꯃꯗꯨꯅ ꯆꯤꯡꯁꯤꯜꯍꯜꯂꯦ꯫ ꯃꯁꯤꯅ ꯏꯔꯝꯗꯝꯒꯤꯗꯃꯛ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯀꯔꯤꯅꯣ ꯑꯃ ꯇꯧꯕꯒꯤ ꯄꯥꯡꯒꯜꯗꯨ ꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯇꯝ ꯂꯥꯟꯃꯤꯒꯤ ꯂꯥꯟꯃꯤ ꯀꯌꯥꯒꯤ ꯊꯧꯗꯥꯡꯕꯨ ꯅꯤꯡꯁꯤꯡꯁꯤ ꯑꯃꯁꯨꯡ ꯏꯔꯝꯗꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯕꯨ ꯃꯥꯏ ꯄꯥꯛꯍꯟꯁꯤ, ꯄꯥꯡꯒꯜ ꯌꯧꯍꯟꯁꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯑꯩꯈꯣꯏ ꯚꯥꯔꯠ ꯑꯁꯤ ꯃꯈꯜ ꯀꯌꯥꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯒꯨꯟ ꯀꯌꯥꯅ ꯌꯣꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯤꯕꯨ ꯀꯔꯤꯅꯣ ꯑꯃ ꯇꯧꯕꯒꯤ ꯊꯧꯅꯥ ꯄꯤꯕꯤ꯫ ꯇꯦꯂꯪꯒꯅꯥꯗ ꯂꯩꯕ ꯗꯥꯛꯇꯔ ꯀꯨꯔꯦꯂꯥ ꯕꯤꯊꯂꯥꯆꯥꯔ꯭ꯌꯥꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 34 ꯁꯨꯔꯦ꯫ ꯏꯁꯥꯒꯤ ꯃꯪꯂꯥꯟꯕꯨ ꯃꯪꯐꯥꯎꯅꯒꯦ ꯈꯜꯂꯕꯗꯤ ꯆꯍꯤ ꯍꯥꯏꯕꯁꯤ ꯃꯔꯨ ꯑꯣꯏꯗꯦ꯫ ꯃꯔꯨꯞꯁꯤꯡ, ꯕꯤꯊꯂꯥꯆꯥꯔ꯭ꯌꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯍꯥꯡꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯥꯔꯠ ꯑꯁꯤ ꯃꯤꯒꯤ ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯅꯤꯡꯖꯔꯤꯕ ꯑꯥꯁꯥ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯊꯂꯥꯆꯥꯔ꯭ꯌꯥꯁꯨ ꯂꯦꯛꯆꯔꯔ ꯑꯣꯏꯈꯤ꯫ ꯇꯦꯂꯨꯒꯨ ꯂꯣꯟꯗ ꯂꯥꯏꯔꯤꯛ ꯀꯌꯥ ꯐꯣꯡꯗꯨꯅ, ꯇꯝꯗꯨꯅ, ꯇꯥꯛꯇꯨꯅ ꯂꯩꯔꯛꯈꯤ꯫ ꯆꯍꯤ 6-7ꯀꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯅ ꯅꯤꯡꯈꯤꯕ ꯑꯥꯁꯥꯗꯨ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯊꯕꯛ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯏꯖꯕ ꯂꯥꯏꯔꯤꯛꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗꯨ ꯍꯥꯡꯈꯤ꯫ ꯄꯨꯟꯁꯤꯗ ꯇꯥꯟꯈꯤꯕ ꯂꯟ-ꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯀꯠꯊꯣꯛꯈꯤ꯫ ꯇꯞꯅ ꯇꯞꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯌꯥꯗꯒꯤꯔꯤ ꯚꯨꯋꯅꯒꯤꯔꯤ ꯖꯤꯂꯥꯗ ꯂꯩꯕ ꯔꯥꯃꯥꯅꯥꯄꯦꯠ ꯃꯟꯗꯜꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯗ 2,00,000ꯃꯨꯛꯀꯤ ꯂꯥꯏꯔꯤꯛ ꯂꯩ꯫ ꯕꯤꯊꯂꯥꯆꯥꯔ꯭ꯌꯥꯅ ꯍꯥꯏ, ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯥꯌꯣꯛꯅꯈꯤꯕ ꯑꯋꯥꯕꯗꯨ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯁꯨ ꯊꯦꯡꯅꯍꯟꯅꯤꯡꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯅ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃꯕꯨ ꯀꯥꯟꯅꯕ ꯐꯪꯍꯜꯂꯤ꯫ ꯃꯁꯤ ꯎꯕꯗ ꯃꯍꯥꯛ ꯆꯥꯎꯊꯣꯛꯆꯩ꯫ ꯃꯍꯥꯛꯀꯤ ꯊꯧꯗꯥꯡꯁꯤ ꯎꯕꯗ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯥꯡꯕꯒꯤ ꯋꯥꯈꯜ ꯆꯦꯜꯍꯜꯂꯦ꯫ ꯃꯔꯨꯞꯁꯤꯡ, ꯂꯥꯏꯔꯤꯛ ꯍꯩꯕꯁꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯈꯛ ꯅꯠꯇꯦ ꯄꯤꯔꯤꯕꯁꯤ, ꯃꯤꯑꯣꯏꯕꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯁꯨ ꯑꯃꯁꯨꯡ ꯄꯨꯟꯁꯤꯁꯨ ꯁꯦꯝꯒꯠꯂꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯩꯅꯕꯤꯅ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯍꯜꯂꯤ꯫ ꯍꯧꯖꯤꯛꯀꯥꯟ ꯑꯩꯅ ꯊꯦꯡꯅꯕꯗ ꯃꯤꯑꯣꯏ ꯈꯔꯗꯤ ꯌꯥꯝ ꯍꯔꯥꯎꯔꯦ, ꯆꯍꯤ ꯑꯃꯗ ꯂꯥꯏꯔꯤꯛ ꯄꯥꯈꯤꯕꯒꯤ ꯃꯁꯤꯡ ꯍꯥꯏꯅꯩ꯫ ꯃꯊꯪꯗꯅ ꯑꯩ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯒꯅꯤ ꯍꯥꯏꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜ ꯑꯃꯒꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯊꯍꯟꯒꯗꯕꯅꯤ꯫ ꯑꯩꯅꯁꯨ ꯃꯟ ꯀꯤ ꯕꯥꯠ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯁꯨ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯑꯗꯣꯝꯅ ꯄꯥꯝꯖꯕ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛ 5ꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯌꯨ꯫ ꯑꯁꯨꯝꯅ 2022ꯗ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯐꯕ ꯂꯥꯏꯔꯤꯛ ꯈꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯇꯥꯏꯝꯅ ꯍꯦꯟꯒꯠꯂꯛꯄ, ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯍꯩꯅꯕꯤ ꯊꯝꯕ ꯍꯤꯔꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯍꯟꯗꯛꯇ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯔꯕ ꯊꯕꯛ ꯑꯃ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯊꯧꯗꯥꯡꯁꯤꯅ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨꯡ ꯅꯥꯠꯀꯤ ꯑꯣꯏꯕ ꯃꯃꯜꯁꯤꯡ ꯚꯥꯔꯠ ꯈꯛꯇꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯁꯛ ꯇꯥꯛꯄ ꯑꯣꯏꯍꯟꯕꯁꯤꯅꯤ꯫ ꯄꯨꯅꯦꯗ ꯚꯥꯟꯗꯥꯔꯀꯔ ꯑꯣꯔꯤꯌꯦꯟꯇꯦꯜ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯕ ꯁꯦꯟꯇꯔ ꯑꯃ ꯂꯩ꯫ ꯃꯁꯤꯒꯤ ꯁꯪꯁꯊꯥꯟꯁꯤꯅ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯃꯍꯥꯚꯥꯔꯠꯀꯤ ꯀꯥꯟꯅꯕꯗꯨ ꯑꯣꯟꯂꯥꯏꯟ ꯀꯣꯔꯁ ꯑꯣꯏꯅ ꯄꯥꯡꯊꯣꯛꯏ꯫ ꯃꯍꯥꯚꯥꯔꯠꯀꯤ ꯀꯟꯇꯦꯟꯠꯀꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯇ ꯇꯥꯛꯂꯕꯁꯨ ꯃꯁꯤ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯁ ꯍꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯔꯕ ꯔꯦꯁꯄꯣꯟꯁ ꯐꯪꯈꯤ꯫
ꯑꯩꯍꯥꯛꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯟꯖꯔꯨꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯗꯒꯤ ꯆꯠꯅꯔꯛꯄ ꯃꯆꯠꯁꯤꯡꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯃꯇꯧ ꯀꯔꯝꯅ ꯑꯅꯧꯕ ꯊꯧꯑꯣꯡꯗ ꯂꯥꯟꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯕꯅꯤ꯫ ꯁꯃꯨꯗ꯭ꯔ ꯇꯔꯦꯠ ꯂꯥꯟꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯀꯔꯝ ꯍꯥꯏꯅ ꯐꯪꯍꯟꯒꯅꯤ? ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯏꯅꯣꯚꯦꯇꯤꯚ ꯑꯣꯏꯕ ꯂꯝꯕꯤ ꯄꯥꯏꯈꯠꯅꯔꯤ꯫ ꯃꯔꯨꯞꯁꯤꯡ, ꯂꯝꯗꯝ ꯀꯌꯥꯗ ꯚꯥꯔꯠꯀꯤ ꯅꯥꯠꯀꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯀꯌꯥ ꯄꯣꯛꯂꯛꯏ꯫ ꯑꯇꯣꯞꯄ ꯂꯝ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯚꯥꯔꯠꯀꯤ ꯅꯥꯠꯄꯨ ꯈꯪꯕ ꯈꯛꯇ ꯅꯠꯇꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯁꯦꯕꯦꯔꯤꯌꯥꯟ ꯁ꯭ꯀꯣꯂꯔ ꯗꯥꯛꯇꯔ ꯃꯣꯃꯦꯟ ꯅꯤꯀꯤꯁꯁꯦ꯫ ꯃꯍꯥꯛꯅ ꯕꯥꯏꯂꯤꯡꯒꯨꯋꯦꯜ ꯁꯪꯁꯀ꯭ꯔꯤꯠ ꯁꯔꯕꯤꯌꯥꯟ ꯂꯣꯜꯗ ꯗꯤꯛꯁꯅꯥꯔꯤ ꯑꯃ ꯏꯈꯤ꯫ ꯃꯁꯤꯒꯤ ꯗꯤꯛꯁꯅꯥꯔꯤꯁꯤꯅ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯋꯥꯍꯩ 60,000ꯗꯒꯤ ꯍꯦꯟꯕ ꯁꯔꯕꯤꯌꯥꯟ ꯂꯣꯟꯗ ꯍꯟꯗꯣꯛꯈꯤ꯫ ꯃꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯃꯗꯨꯗꯤ ꯗꯥꯛꯇꯔ ꯅꯤꯀꯦꯇꯦꯅ ꯆꯍꯤ 60 ꯁꯨꯔꯕ ꯃꯇꯨꯡꯗ ꯁꯪꯁꯀ꯭ꯔꯤꯠ ꯂꯣꯜ ꯇꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯝꯅꯤꯡꯕꯒꯤ ꯏꯅꯣꯠ ꯑꯁꯤ ꯃꯍꯥꯠꯃ ꯒꯥꯟꯙꯤꯒꯤ ꯋꯥꯔꯦꯡ ꯄꯥꯔꯨꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯗꯝ ꯑꯣꯏꯅ ꯃꯣꯡꯒꯣꯂꯤꯌꯥꯒꯤ ꯆꯍꯤ 39 ꯁꯨꯔꯕ ꯄ꯭ꯔꯣꯐꯦꯁꯔ ꯖꯦ ꯒꯟꯗꯦꯙꯔꯝꯁꯨꯅꯤ꯫ ꯍꯧꯈꯤꯕ ꯗꯤꯀꯦꯠ 4ꯗꯒꯤ ꯃꯍꯥꯛꯅ ꯚꯥꯔꯠꯀꯤ ꯆꯥꯎꯔꯥꯛꯅ ꯑꯔꯤꯕ ꯂꯥꯏꯔꯤꯛ 90, ꯏꯄꯤꯛ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯀꯌꯥ ꯃꯣꯡꯒꯣꯂꯤꯌꯥꯟ ꯂꯣꯜꯗ ꯍꯟꯗꯣꯛꯈꯤ꯫ ꯂꯝꯗꯝ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯊꯧꯅꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤ꯫ ꯆꯍꯤ ꯆꯥ ꯀꯌꯥ ꯂꯤꯔꯕ ꯀꯥꯋꯤ ꯆꯤꯇ꯭ꯔꯀꯂꯥ ꯑꯁꯤꯕꯨ ꯂꯨꯞꯈꯤꯕꯗꯒꯤ ꯀꯟꯈꯤꯕ ꯒꯣꯋꯥꯒꯤ ꯁꯥꯒꯔ ꯃꯨꯂꯦꯒꯤ ꯍꯣꯠꯅꯖꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ꯫ ꯀꯥꯋꯤ ꯆꯤꯇ꯭ꯔꯀꯂꯥ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯃꯩꯍꯧꯔꯣꯜꯒꯤ ꯃꯁꯛ ꯌꯥꯎꯏ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯀꯥꯎ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯑꯉꯥꯡꯕ ꯂꯩꯕꯥꯛ ꯍꯥꯏꯕꯅꯤ꯫ ꯑꯔꯤꯕ ꯃꯇꯝꯗ ꯑꯉꯥꯡꯕ ꯂꯩꯕꯥꯛ ꯑꯁꯤ ꯀꯂꯥ ꯑꯁꯤ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯒꯣꯋꯥꯗ ꯄꯣꯔꯇꯨꯒꯜꯅ ꯂꯩꯕꯥꯛ ꯉꯥꯛꯂꯤꯉꯩꯗ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯂꯥ ꯑꯁꯤ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯇ꯭ꯔꯀꯂꯥ ꯑꯁꯤ ꯂꯨꯞꯈꯤꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯒꯔ ꯃꯨꯂꯦꯅ ꯀꯂꯥ ꯑꯁꯤꯗ ꯑꯅꯧꯕ ꯊꯋꯥꯏ ꯍꯥꯞꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯧꯗꯥꯡ ꯑꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯈꯤ꯫ ꯃꯔꯨꯞꯁꯤꯡ, ꯈꯖꯤꯛꯇꯪ ꯍꯣꯠꯅꯕ ꯑꯄꯤꯛꯄ ꯈꯣꯡꯊꯥꯡ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯀꯂꯥꯕꯨ ꯀꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯣꯏ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯤ ꯂꯩꯕꯥꯛ ꯁꯤꯟꯕꯗ ꯑꯔꯤꯕ ꯀꯂꯥꯕꯨ ꯌꯣꯛꯈꯠꯄ, ꯄꯨꯈꯠꯄ ꯑꯃꯁꯨꯡ ꯃꯁꯛ ꯇꯥꯛꯄ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃ ꯑꯣꯏꯍꯟꯕ ꯌꯥꯏ꯫ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯇꯅꯤ ꯄꯜꯂꯤꯕ, ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯊꯧꯗꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯣꯝꯅ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯅꯃꯣ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯍꯤꯃꯨꯛꯁꯤꯗ ꯑꯉꯛꯄ ꯑꯚꯤꯌꯥꯟ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯃꯤꯡꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯦꯌꯔꯒꯟ ꯁꯔꯦꯟꯗꯔ ꯑꯚꯤꯌꯥꯟ ꯊꯣꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯚꯤꯌꯥꯟ ꯑꯁꯤꯗ ꯃꯁꯥꯅ ꯌꯥꯅ ꯑꯦꯌꯔꯒꯟ ꯁꯔꯦꯟꯗꯔ ꯇꯧꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯕꯤꯕ꯭ꯔꯥ? ꯃꯁꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯎꯆꯦꯛ ꯍꯥꯠꯄ ꯊꯤꯡꯕ ꯉꯝꯅꯕꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯁꯤ ꯎꯆꯦꯛ ꯃꯈꯜ 500ꯗꯒꯤ ꯍꯦꯟꯕꯒꯤ ꯃꯌꯨꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯗ ꯁꯨꯛꯐꯪ ꯐꯪꯗꯕ ꯃꯈꯜꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯎꯃꯪꯁꯤꯗ ꯎꯆꯦꯛꯀꯤ ꯃꯁꯤꯡ ꯍꯟꯊꯔꯛꯂꯕꯅꯤ꯫ ꯃꯁꯤꯕꯨ ꯆꯨꯝꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯦꯌꯔꯒꯟ ꯁꯔꯦꯟꯗꯔ ꯑꯚꯤꯌꯥꯟ ꯑꯁꯤ ꯆꯠꯊꯔꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯊꯥ ꯈꯔꯁꯤꯗ ꯔꯥꯖ꯭ꯌꯁꯤꯗ ꯂꯩꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯅꯤꯡꯕ ꯎꯠꯂꯤ꯫ ꯑꯔꯨꯅꯥꯆꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯁꯥꯅ ꯌꯥꯅꯤꯡꯅ ꯑꯦꯌꯔꯒꯟ 1,400ꯗꯒꯤ ꯍꯦꯟꯅ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯑꯔꯨꯅꯥꯆꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ, ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ 2022ꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯖꯦꯜ ꯑꯃꯗꯤ ꯁꯖꯦꯁꯟ ꯀꯌꯥꯃꯨꯛ ꯐꯪꯖꯩ꯫ ꯃꯍꯧꯁꯥꯒꯨꯝ ꯍꯤꯔꯝ ꯑꯃꯈꯛꯇ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯄꯥꯎꯖꯦꯜ ꯄꯤꯕꯤꯔꯛꯏ꯫ ꯍꯥꯏꯔꯤꯕꯁꯤꯗ ꯂꯨ ꯅꯥꯜꯍꯟꯕ ꯑꯃꯗꯤ ꯂꯨ ꯅꯥꯟꯕ ꯚꯥꯔꯠꯀꯤꯅꯤ꯫ ꯂꯨ ꯅꯥꯟꯕꯒꯤ ꯑꯁꯤꯒꯨꯝꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯁꯤꯗꯤ ꯃꯤꯠ ꯅꯥ ꯁꯤꯡꯕ, ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯗꯤ ꯀꯠꯊꯣꯛꯄꯗꯅ ꯃꯄꯨꯡ ꯐꯥꯒꯗꯧꯔꯤꯕꯅꯤ꯫ NCC ꯀꯦꯗꯦꯠꯁꯤꯡꯅ ꯍꯧꯗꯣꯛꯄ ꯄꯨꯅꯤꯠ ꯁꯥꯒꯔ ꯑꯚꯤꯌꯥꯟꯗꯁꯨ ꯃꯁꯤꯒꯤ ꯃꯃꯤ ꯇꯥꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯚꯤꯌꯥꯟ ꯑꯁꯤꯗ NCC ꯀꯦꯗꯦꯠ 30,000ꯃꯨꯛ ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯈꯤ꯫ NCCꯒꯤ ꯀꯦꯗꯦꯠꯁꯤꯡꯁꯤꯅ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟ ꯁꯦꯡꯗꯣꯛꯈꯤ꯫ ꯃꯐꯝꯗꯨꯗꯒꯤ ꯍꯨꯟꯗꯣꯛꯂꯕ ꯄ꯭ꯂꯥꯁꯇꯤꯛꯁꯤꯡ ꯔꯤꯁꯥꯏꯀꯜꯒꯤꯗꯃꯛꯇ ꯈꯣꯝꯖꯤꯟꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯃꯨꯗ꯭ꯔ ꯇꯣꯔꯕꯥꯟ, ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯤꯡ ꯑꯁꯤ ꯂꯨ ꯅꯥꯜꯂꯕꯇꯗ ꯑꯩꯈꯣꯏꯒꯤ ꯀꯣꯏꯐꯝ
mafam haibadu oigadoribani. Miyoi kaya marumna asigumba mafam amatada koiningbagi manglan ama sagatli. Adubu mafamduda chatluraga khangnabu oirabasu khangdanabu oirabasu chaikhairamba morchilamba thengnei. Aikhoibu nungai haliba mafamdubu morchin handaba haibasi aikoi pumnamakki thaudangni. Marupsing aigi naharol marup kharana hogdokpa sop waterga mari leinaba start up amagi maramda khangjaba khara leire. Masida artificial intelligence amadi internet of things ki matengdagi ising sengba sengdaba amadi quality ga mari leinaba wafamsing aikhoina aikhoigi maikeigi oina khangba ngamlagani. Masi lunanbagi thabak ama adumak oirabani. Lunanba asida tungda haksang phana leinabagi-damakta hairi start up sigi maru oibadubu yenglaga masida global award chu fanglabani. Marupsing ek kadam swasthya ki or sida lup oirabasu natraga laingak oirabasu pumnamakki oina thoidokna maru oiba thaudang leiri. Mayamna khangbiribaduni mahuksadi laingak ki loisang singsida amanba che chang file kaya paiduna leirame. Laingakna ariba thawong singsi onthokpa hobadagi hairiba file amadi che changsi digitize tawduna computer gi folder da asum hapchilagli. Mayamna hena mallaba amadi pending material singdu lauthoknaba mantralay amadi department singna thoidokpa abhiyan amasu chathari. Hairiba abhiyan sida yamna nungaiba mawong ama thengnare. Department of Post ta hairiba abhiyan chi chathaba matamda mafamdugi jang yard tu ihang hangki. Hangliba mafamdu court yard amadi cafeteria onthoki. Mafam amadana two-wheeler gi parking space fangki. Matawasumna Ministry of Environment na magi hanglaba jang yard tu wellness center onthoki. Sahargi Ministry Office tadi nalaba ATM amasu thamle. Civil Aviation Ministry gi department singna upaldagi kelakpa akangba una sing amadi tilkangi amotpa singdagi organic compost semba hore. Hairiba department sina waste paper dagi stationery su semgatpagi thabak paikatli. Aikhoigi laingaki department singsu lunanbagi hiram sida asukki matik innovative oiba ngamli. Chahi kharagi mamangda masi kanamattana thajaramdabani. Adubu ngasidi thaurang sing asigi saruk ama tapna oirakli. Masini laibak asigi anauba wakalon miyam pumbana punna luching minaduna hotnariba. Aigi nungsijarabay laibak sa sing handaki man ki baat sidasu aihakna hiram kayamukki maramda panjakre. Mahuksagum tha amagi matungda amuk hanna unaragani lisingani kunithoida. Anauba khonghau ama haibasi isagi tauba ngamba matiktubu khangjanabagi tanjasu puraklibani. Wakhalna phawba lamselludraba pandam kaya ngasidi madugidamak laibak sina hotnari. Aikhoigi sida hainaba ama lei. Khyana saha kana sachewa vidyam artham cha sadayet. Khyana naste kutto vidya kane naste kutto dhanam. Haibadi aikhoina ihei ising tamba karigumba anauba khangnaba honarakpa matamda mitkup amamam sibu sijinagadabani. Aduga aikhoina lanthum lepchinnaba haibadi chaukhatnaba hengatnaba honagadaba oiragadi makup khudingmak haibadi machak pumnamak mapung phana chithadana sijinagadabani. Maramdi mitkupna mangkibada mahei amadi loksing singsu chatkini. Aduga mitkupna mangbada lanthum amadi chaukhatpagi lambi sisu thingjinjaki. Wafamsi aikhoina ireibak cha singidamaktadi thawinsin amani. Aikhoi tamgadaba yamna leiri anauba innovative amadi pandam phangnaba honagadabani. Aikhoigi leibak sibu chaukhatpagi anauba thakta pukhatnabagidamak machak singsibu mapung phana sijinagadabani. Amaromda hairagadi masi Atmanirbhar Bharat kisu mantra oiribani. Maramaduna aikhoigi achetpa phireptu nauhaunana ningsingduna awangba wakhal khansi achouba manglan mangsi aduga madubu mapung phannabagidamak thawai hakchang yauna honaminasi. Aikhoi manglan asi supnatagi ai khaktagi oiroi. Aikhoigi manglan si aikhoigi khonai amadi laibak sige mari leinagadabani. Aikhoigi chaukhatpa haibasina laibak sigi chaukhatpagi lambi hangdokpa oinasu amadi masigidamakta ngasimak mitkup ama phawba manghandana makup ama phawba
ꯃꯥꯡꯍꯟꯗꯅ ꯆꯪꯁꯤꯟꯕ ꯇꯥꯏ꯫ ꯑꯆꯦꯠꯄ ꯐꯤꯔꯦꯞꯁꯤꯒ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯗ ꯂꯩꯕꯥꯛꯁꯤ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯖꯩ ꯑꯃꯗꯤ 2022 ꯍꯥꯏꯕꯁꯤ ꯑꯅꯧꯕ ꯚꯥꯔꯠ ꯑꯃ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛ ꯁꯅꯥꯒꯤ ꯂꯃꯥꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯒꯅꯤ꯫ ꯊꯥꯖꯕꯁꯤꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ 2022ꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫